Brexit Bharat 2047 Fangnab Khulsing Ahenba sakti Pipham thui Nemcha Kipgen. Rural Development and Panchayati Raj ki thausu puriba Deputy State Minister Nemcha Kipgen na Brexit Bharat 2047 ki panam phangnaba khulsing amasum local self-governing institutions singda Ahenba sakti Pipham thui haina phongtokri. India government ke Ministry of Rural Development sinduna New Delhi da pangthokpa Rashtriya Gramin Vikas Sammelan 2026 ta wangang laduna Nemcha Kipgen na Rural India sit leba sigi thawai ne masung gram sabha sing gram panchayat sing laumi sing khungang gi yumthong sing nupi sing amasum naha role sing na inclusive amasum self reliance and India ma semgatpada yamna maruiba thaudang lawri local institutions sing amasum community sing bu hena ma pangal kangkhat hanbana leba asida sustainable amadi equitable development purakpa ngamgane ki khungangi miyamgi apambasi quality laiba education healthcare lambi thong digital connectivity amasum hena fagatpa livelihood ni hairaduna deputy chief minister na government ki programs ki marakta Ahenba innovation convergence lehenduna rural development ki khongthang sing implement tawbuda miyamna mapung fana saruk yaba mathau dai ki mangnai ki bihi ziram PMAYZ NRLM PMGSY Jal Jeevan Mission, Swasth Bharat Mission, amasum Digital India na singba flagship schemes na Gram Panchayat singbu Development Center sing onthokna bigi sakti lei loinana Gram Sabha singbu accountability gi effective institution oina mapangal kangkhan mangamgani sakti leireba Rural India na Brexit Bharat 2047 gi foundation oiduna yumthong kudingda sakot pigi Khudong chaba sing mapung fana yohan mangamgani Manipur gi sakot thaurangi thabak sing left na support tawbagi dama Union Minister for Rural Development Agriculture and Farmers Welfare Shivraj Singh Chauhan amas Ministry of Rural Development bu Deputy CM na thagat phongdokhi MGNREGS Manipur gi IDP sing khunda laita hananaba PMAYZ gi makhad yum sing sana bigi Ahenba allocation PMGSY yauna tuan ma rural development program sing amasum Lakpati Didi amasum Din Dayal Upadhyaya Gramin Karaksha Yojana DDU GKY na singba flagship thawang sing kuthangda ministry na mating pibigi dam thagali Nominee sa tharakpa National Conference si Union Minister Shivraj Singh Chauhan haudokibaga loinana Rural Development gi Union Minister of State tuan state singdagi Rural Development gi Minister sing senior official sing amasum atei delegate sing saruk yakhi Priyas NEET Biology ki maikaidagi nungairaba pausel ama puduna laksari NTA NEET UG 2027 NTA NEET UG Foundation Course tha nipan amasum tha taruk ki mathangsin ayuk pung manga amasum ayuk pung taruk tagi lakliba jun gi tang kun ga mapan dagi class haujarakani hena nungairiba pau mana NEET Biology takpada sahi tara hene experience leiraba masida natana former guest faculty Department of Biotechnology amasum Department of Life Sciences ki AMU gi oja singna takpi tambigaduri masida natana Ahenba Khudong chaba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tongan hostel facilities thamjari akupa marol gi dama hauzama contact tawbiro akhoi telephone number di 7005534385 natragana 7005376151 ni tungi historian singa leiwa su English singa ni taraga mari gi mamang amadi matung haina khaidoktuna nainaraklagani Amit Shah lakadori betungi matam masita nauna thulakadori be historian singa leiwa su gi puari bu English singa ni taraga mari gi mamang amadi matung haina khaidoktuna nainabe ki thabak sa tharaklagani haina Home Minister Amit Shah na phongdokre wapamasi Gujarat ki Gandhinagar da PM Family Care Tracker PMECT ko lenga ki pilot project ama launch tawgi thoram na saruk yaraduna Home Minister Amit Shah na phongdokibani thoramadu Home Minister Amit Shah na hai leibawasi gi father of nation oiriba Mahatma Gandhi gi Ram Rajya haina wakhalon adu thajaba thamduna India lenga ki maikei digi suknate gi tuan ba welfare scheme natraga welfare ga mari leinaba budget allocate tawbagi mathakta lengana piriba scheme sing asibu phangmoda matik saraba mioi singda sungsoi soidana Khudong chaba phangangadabani haibigi wakhalonda India lengana tuan ba akhanaba thabak thoram kya leptana pekhatuna lakli India lengana pekhatli ba PM Family Care Tracker
pilot project haudokhibagi matangna mangna makha taradun hai pilot project asina maram oiraga leiwa asida leiriba napuriba nupi oibising mama oibising amadi pikriba angangsingda matam sana lengana piriba welfare scheme sing asi phanglibra haibadu kupna monitor tawbigi khudong saba phangduna leiriba ohobasing thidoktuna mentionwa yabagi khudong saba kya leiragani haina phongdokhi Haukiba say English singa taraga marita Narendra Modi na laiba asigi Prime Minister oina wasak laukraba matung laiba asida BJP na lusingba NDA lengakna paikhaliba tungan wa development amadi welfare scheme singa sibu singthara duna Home Minister Amit Shah hai laiba asida nauna thulakadoriba historian singa laiba asigi puwaribu malemgi miyamda English singa taraga mariki mamang amadi matung haina khaidokuna nainaraga haina phongdokhi Germany da numai kapnabada manga sikri awang thangba German city ngarang numai kapgi thawdo amad yamdrabada miyoi manga sikri paksana police operation sathabada singnaba miyoi ani phakri numai kapnabagi thawdo do youth facility amagi manaktani thawdok thugliba town study hairiba si Ahenba ki nongsupta leiba amasum sarona miyoi lising yang khairom leiba maphamni Germany na US ta ki yamna hena athingba gun law sing lay amasum mass shooting sing toina thokti mafam pumbadu hauzik question duna thamkhri thawdok mafam adugi lambi adugi wang mata leiba miwe mana mahana nomai kapegi makhol sing taki police na aibu mafam adudagi handokhinaba hairakri aki thawdo adugi matung makhata na miyamna khudong thingai leitri haina police na phongdokri hari Chinese PLA na Arunachal Pradesh ki ngamkhaide military camp sing sajilakli Itanagar gi lup ama oiriba NAH Welfare Society na Chinese People's Liberation Army PLA na Arunachal Pradesh ki Upper Subansiri District ki manung sanba taksing circle da makugi military camp sing amasum infrastructure sing sajilakli haina wakalakri taksing the base da bulubasina wapamasi Upper Subansiri ki Deputy Commissioner da ayib sirol oina pisindana wakalakhi bani PLA na Arunachal Pradesh ki miyam na mahusarigi sizinarako mafam sing lauksing kre amasum lambi thong sing semgalakpa loinana haukiba sei manga asida makoigi game sing sajilakli haina supongdorakli tha asigi kunga tarukta lup asigi president Peru sadana khuyek piduna pisilakpa sirol asida PLA na khopsinba mafam sing adu asa phila area gi oing 2445 Surajta ki panir mapan petrong lek amasungni haina pawks na makatari lobasigi matungina khumja English ngani ga khungi mamang phawbada hari mafam singasi India gi ngamkhai manungda lairambagi mathakta sari region dana singlaba lefam den singlerakli bani adu haujikti leptana ikhogi lam sing tapna mangsilakli Chinese PLA na satharakli ba thawong simi pai ningai ne masum aikhoi ga hakthengna mari leine haki IT road Kuki singi sana thangna ba pubuda ngak seli haiduna security ga muknakri mamang thagi tarahum de lairon by fe kuki kul gi phaki ba nagami sem taragani pan gi manung da nupi taragani thu thaduraga phajinduna thamabu nu patarupu mihathi na halam badigi tha sigi tarada khulasi mapam amadigi phangki ba thawdopu yaning da ba phongdoktuna naga furup sing na kangpupi district yauna kuki taba mafam singda makhalama tagi pochai sing putok pusing tawi yaroi haiduna akan ba khongjang sangsilinga gi serakta IT road to kuki singi sana thana ba purapu gari sing security na ngak sialaga pura I haibigi wahauda khongjang sangsiliba naga singa sauna muna kriyari